Live tharingeida filter op toukhibadagi asengba sakpham urakpada miyam ngaknakhre loinana mahaki follower khudakta lakh amaga lising nifurum hanthakhre. China gi yamna maming leirabi content creator amana live session nama tharingeida filter op toukhibadagi asengba sakpham urakpadagi miyam pakhatnabaga loinana mahaki follower khudakta lakh amaga lising nifurum hanthakhre hairi. Report asigi matung ina China gi nupi asina beauty filter season aduna tongan activity kaya sathaduna haukiba chahi kaya gi mamangdagi mahaki follower kaya semgalaktuna lakhibani adubo laibak thibadi nupi aduna beauty filter season aduna live session ama tharingeida ikhang khangudana beauty filter adu second kharagi op tawkibada mahaki asengba saktam adu miyamna uba phangkibani asengba saktam aduga mamangdagi beauty filter season aduna utkiba saktam aduga yamna thina khenarambadagi followers singna mahaki launam thong adu yaningdaba uladuna follower oibadagi khudaktagi toknakhibani nupi aduna beauty filter season aduna malemgi miyamda sakhen binupi amagumna ulamkiba adu beauty filter op tawkibadagi ukiba asengba saktam urakiba video adu hausi social media da paksana viral oirakre hairi.